Awang Sekmai Advanced Women Society ki Meira Paibi Singna Kangpokpi District ki Saitu Gamphajol Subdivision ki manung CHANNA LEIBA MAKHAN Village ta HANGBA Relief Camp ta CHANNA THAKNABA POTLAM sing TENGBANKHRE TENGBANKHRE aduga mari leinana paumi singa unabada Meira Paibi amana phongdorakpada kuki narco terrorist singna maitaida amuk onsin nagada amuk onsin tawduna leiriba si lengakna athubada miyeng changbiu miyamna aduki matik ware maram aduna kuki narco terrorist sing marufangna muthatpiu haiba wafam thamlakli loinana mafam aduda leiba IDP amana Awang Sekmai Advanced Women Society ki Meira Paibi Singna Tengbang Potlam sing pinakpagidabakta thagatpa phongdokhi Chasincho mi taru phakhaga thaduraktaba adaki khoichu leibangam dadana sida lakjena raga lei hebatu ta khoina khoi ma yam tanaraga yamdi yamdaba khitang ji puraga akhoi khitang mateng tawche awana tarabadu daida lakjabane to subaina nako terrorist singna na phatana maitaida amu tawdaw hat mai thadana khotana talakwa adagi bu nagada mu onjilaga mu tawba Sumai tahu si aku anu ware manipur dah mukoi jim maru phangna cenden sarkar na tanah raga muje koki nakor tor si maru phangna muthak beto bepa ngasi akoi laikai da laiba Sekmai dagi Meira Paibi and Sekmai area dagi Kaujeng Laima dagi New Market dagi Ply Factory natraga Pangantabi akoi kun manakta laiba area da laiba Meira Paibi mayam sina akoi makhan kun gi relief camp sida lae haraga moina chana thaknaba gi potchai mateng yauraga lakpi bese yam nungaye ishor na su chanbidana makoi gi thaba inkhang moi gi thorang mayam da chu blessing pibiba oisunu aduga asiguma mateng se lawre haraga hojik phobadi akhoi relief camp sida sarkar dagi lakpa mateng awatpa mayam lairaga su management se hojik phobadi awaba laitadana mayam gi mateng si lawre haraga nuai na manage tawri